Online Manipuri nungthili pau yengbiriwa pumnamak puthoi laisramna khurumjari ahanbada Maruoiba pau Kuki post agi lokhojarake Kuki leader singi achouba chaklen ngasi kangpokpi da lei ayuk pung 10 makhai dagi hokre moirang kampu da sakhangdaba singna mioi ama nongmaina kaptuna halam le haidi tha sigi taragani thoida BJP gi MLA sing Delhi da center gi luchingba singna lakna ba khangalakre CM khanna bagi matang da mifam pangthoklagani chingba khalaba matung tang taraga humdoi da anauba CM wasaklaba yana leire numit yungba matung speaker TH Saidabartaga summit patraga unana ba thaurang tawkhre haidi hojik assembly da MLA singi mifam pangthokli Bishorjit na chief minister oiraba yana leire BJP gi MLA kun henbana mahakpu saugale haidi iduning thogi post gi lokhojarake chief minister resign tawre haidi council of ministers su collapse oire resign tawraba CM khaktang caretaker CM only namesake no power oina leiraga ataidi mantri oidre Nemcha Kipgen led Pau Hawkip so minister oidre council of minister leite haibani CM resign tawkhraga karamaina assembly mi fampham doino assembly session leite assembly session asi tha taruk tagi hena chauthana kaubusu yade hojik state assembly suspend animation leire governor rule chalaire assembly function tawbadi yararoi adubu MLA sing active oiri sarkar anouba ma semnana ba chance pidi tha ama ni manungda sarkar semba ngamdragadi parliament da bill ama pass tawraga article 356 makha da president rules makha Sangtha kiba yai iduning thogi post gi lokhojarake BJP gi leader ama silagani anauba sarkar ama amuk semlagani kanana leader oihensige haiba aduma hojik mangmang lukhiganu discussion tawruganu kanaroi president rule asi ahambada assembly suspended animation tawraga thamba ama natraga ani subada assembly dissolve tawraga thamba ama makhal ani da thamba yai center da paliba BJP gi best option asi assembly suspended animation tawraga PR thambana hena advantage lairi Parliament da bill pass tawraga tha taruk ki PR sangdokpa yai PR manungda BJP manungi wathok loisingani Manipur gi maitai Kuki gi wathok loisingani chahi ama ani Manipur da president rules laigani madugi matung BJP gi sarkar amuk chahi ama mukpai handuna 2027 general election thengna hangani assembly dissolve tawraga election tawba taragadi ruling BJP da disadvantage lai maram aduna assembly suspended Animation da Manipur gi irang loidriba fauba PR thamgani matungda BJP gi sarkar amu election tawdana lakani root cause India gi Myanmar operational plan state government da knowledge leite secret servicing na su kana amata haidokte maram aduna PM gi makha da operation tawriba REW gi operational plan kana amata na leak ohende Kuki leader sing di operation adu da involve tawba maram na GOI gi plan adu khangi GOI gi secret plan adu gi khudong chaba lawraga Kuki sing gi interest phangnaba Maitai da Kuki sing lan takhaibani Myanmar lan gi Manipur dagi Kuki mayam recruitment tawriba asi yenglaga Kuki sing da freedom pi khibani paisa pige lan chatlu haibada mass support phangloidaba maramna separate administration pige lan chatlu haibigini Kuki sing na maitai da lan tabada central force sing na Kuki da protection piriba asi lan gi financial support oinana ba Kuki villager sing na poppy cultivation tawbada center na yengsin nadriba asi Manipur gi hill area makai lan gi operational buffer zone oheliba asini maitai da nongmai kafaliba bomb kafaliba asina actual field training ni PM wangang riba adu aronba GOI gi operational plan laikhibagini maitai gi intellectual singna lan manung da event da discussion tawraga chatli center amadi Kuki singi asangba strategy objectives ude law and order asi state subject ni aduna state government na law and order control tawbangam de haina koilaw lawi leader fatte leader silo haidina koilaw lawi center gi aronba strategic operation asi state ki law and order mechanism ga collide oriba asina Manipur da irang tholiba si karamna divert tawhonsige haiba kana amata suggestion tawde aramba tengol maitai lipun leiramdragadi maitai fana yamna waramgani aramba tengol maitai lipun bu hana khulai paiba organization oirambra pibamna yadabadagi khulai pai khibani hojik makhoida public na su support kaya tawbidre political Party amagi backing da thabak tawbani haina charge tawbiraga thammi makhoina awaba tarakpada kanana protection tawbigadawrige lana seda politics yausilakpa asina maitai gi position nongmagi facet khidabani isana isage khongkhut kuzu khulai sum thudek pataina bagi thabak ngaktani tawriba public pressure ki badagi amadi mathang election da vote ka roidra pakhat padagi leadership change tawragadi makhoi hingani khalubana CM chinna ba che thai lupa crore piduna wanomi maitai intellectual gyan yaude maitai politician selfish oi vision sangde masagi interest na thabak khuding mang thai hojik PR manung da kaidosige haiba adu emergency meeting tawraga khanaho Maharaj Kula Chandra ikhoi pumna mangna khwaidagi ikai khumnaba yaba Manipur gi ningthongni Joy Chandra Justice Committee gi Chairman Joy Chandra konthau jamna haikre Maharaj Kula Chandra ase ikhoi pumna makna khwaidagi ikai khumnaba yaba Manipur gi ningthongni
Malemda numit tade hainariba British ka soidana lan thengnaragani haibasi masana khangna achiba firef amaga loinana chongthokiba ningthongni. Wafam asing asi Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kanglaipak amasung Ningthemcha Ningsing Lufna senduna ngasi Manipur University Kanchipurgi auditorium da pangthokiba Maharaj Kula Chandra lekhidabagi Marifu Tarama Thoi Suba Ningsing Kumon Thoramda mahangna phongdokhibani. Mangna makhata na haikibada ningtamba leiba amagi ningtambabu mungani haina singnarakiba British ki Maruoiba officer yauna kanglada faduna angang olhanki haibasi Maharaj Kula Chandra gi matamda Manipur gi miyamna uba phangki. Manipur ga British ka yengnabada British na lan gi machak amadi lanmi gi masing heli haibasi matam adugi ningthau amadi angamba pumnamangna khangki. Adubo athobasing aduna khanki chahi cha kaya minai naithangumna hingbagi mahuta nongmatang oirabaso ningtamna hinge haina Manipurgi Ningthau Kula Chandra amadi matam adugi angambasing aduna lan machet ama fawba tawdana Manipur asi British ki makuta sinaramlabadi ningthau asibu Manipurgi miyamna ngasi lai oina lanaribasi lanaramdabasu yai. India hairiba leiba asida British ki mioi khujok kharana matam adugi ningthau singi ayaba lawraga East India Company oina India da changlakhiba British macha sing aduna India hairiba leiba asi lawsinkhibani ngasi shu Manipur ga thangnariba Myanmar leiba asida leiriba Chin Kuki militant kharaga su tawnarubadagi Manipur asi Chin Kuki terrorist singna popi thajinduna drug sungphamon thokre drug mafia sing asina Manipur khudum channaba amadi Manipur mache tana thugaina bahonari asigumba Chin Kuki terrorist sing asigi lalong asi Manipur gi politics tawriba mioi amatana thawoina usilude lainga amadi CSO na chongthoktuna thengnariba drug ki mayokta chathabalan asi thengnaramdrabadi Manipur asi asuki mati waramgani asumna ngasi gi mirol Ningthau Kula Chandra gumna thongna phana leibaki dama kathokpagi thongna leigadabani Justice Committee na ngasi gi lengakta wafam khara thamjari Kangla asi matam amagi Kanglaipak Manipur gi capital orami maram aduna Kangla da Ningthau Kula Chandra gi saktam ama khinnaba lengakta haijari 1891 gi April 27 numit asida Kangla da pairamba pakhangba yekpa firal chingthaduna Manipur gi ningtamba mangkhiba numit asibu amamba numit haina lengakna amamba numit ni haina recognize tobiu haiki ngasigi thoram aduda Works Minister Govindas Konthaujam MU gi BC Professor and Lokendra saknairaba historian Professor and Joy Kumar amadi Ningthemcha Ningsing Loop ki President Dr. R.K. Vidyapati Chanuna Phampaki leiteng oiki